Masih palak panita deh. Hai Mayam. Mayam puno ko ahal ko tara nursery. Ngasi ay gene wo video mo pula. Ngasi to pano din for ise. No kuno ni ubada kibu. Ngasi di ꯆꯥꯛꯁꯤ ꯑꯗꯨꯝ ꯆꯥ ꯂꯩꯔꯦꯀꯣ ꯆꯥꯛꯁꯤ ꯑꯗꯨꯝ ꯆꯥꯃꯟꯅ ꯆꯥꯐꯝ ꯇꯟꯗꯅꯀꯣ ꯉꯁꯤꯗꯤ ꯄꯨꯔꯤ ꯑꯣꯏꯅ ꯄꯨꯔ ꯂꯥꯛꯑꯦ ꯄꯨꯔꯤ ꯑꯃ ꯐꯖꯅ ꯍꯧꯔꯦ ꯑꯗꯨꯒ ꯄꯥꯂꯛ ꯄꯅꯤꯔ ꯑꯃ ꯐꯖꯅ ꯊꯣꯡꯊꯔꯦ ꯑꯗꯨꯗꯨꯒ ꯑꯂꯨ ꯁꯥꯛ ꯈꯔ ꯑꯃ ꯉꯧꯔꯦꯀꯣ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯏꯁꯄꯤꯁꯦꯜꯅꯤꯍꯦ ꯇꯨ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯑꯃꯒ ꯑꯗ ꯁꯨꯝ ꯇꯤꯟ ꯌꯣꯠꯂꯦ ꯋꯥꯡꯕ ꯈꯪꯗ꯭ꯔꯦ ꯊꯕꯤ ꯀꯩꯀꯥ ꯁꯨꯝ ꯂꯩꯁꯜꯂꯦ ꯑꯗꯨꯒ ꯆꯉꯥꯡꯒ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩ ꯑꯗꯨꯝ ꯆꯥꯕ ꯍꯧꯖꯤꯟꯖꯔꯒꯦꯀꯣ ꯃꯌꯥꯝꯁꯦ ꯎꯕꯗ ꯂꯩꯕ ꯌꯥꯗ꯭ꯔꯦꯕ ꯑꯩ ꯆꯉꯥꯡꯁꯤꯁꯨ ꯍꯥꯎꯔꯦꯍꯦ ꯑꯁ ꯇꯟꯒꯁꯦ ꯅꯨꯡꯁꯤꯠꯀ ꯀꯥꯝꯃꯦ ꯌꯦꯡꯉꯨ ꯄꯤꯁ ꯃꯦꯠꯊꯣꯛꯀꯦ ꯑꯝꯇ ꯁꯤ ꯃꯌꯥꯝꯁꯦ ꯉꯝꯗꯣꯔꯤꯕ ꯈꯪꯗꯦꯗ ꯑꯩ ꯇꯧꯗꯣꯔꯤꯕꯁꯤ ꯄꯥꯂꯛ ꯄꯅꯤꯔꯁꯦ ꯍꯥꯟꯅ ꯇ꯭ꯔꯥꯏ ꯇꯧꯔꯒꯦ ꯑꯍꯥꯟꯕꯅꯦ 하루에 파스타 타임 통보니 아주 파자나 하운 타래 화이다 asman 파자나 하우래 사진 하우래 지리 알루 홍어새 뭐 트라이 해. 알루 홍어새 뭐 얘기. 왜 당하니면 뽕뽕 가지. 아, 우왕짱 하면 되나? 이게 안 따드려져? 우리 사과도 고구마. 뭐야?
ꯑꯗꯨ ꯉꯧꯕꯁꯤꯅ ꯃꯔꯣꯝ ꯍꯥꯎꯔꯤꯕ ꯈꯅꯥꯎ ꯑꯃꯨꯛ ꯄꯣꯛꯇꯅ ꯈꯨꯌꯥꯝꯁꯦ ꯉꯝꯕꯨ ꯉꯝꯗꯣꯔꯤꯕ ꯈꯪꯗꯦꯗ ꯄꯥꯂꯛ ꯄꯅꯤꯔ ꯊꯣꯡꯕꯁꯤꯁꯨ ꯐꯖꯅ ꯍꯥꯎꯔꯦ ꯄꯥꯂꯛ ꯄꯅꯤꯔꯁꯦ ꯑꯩꯅ ꯊꯣꯡꯉꯤꯉꯩꯗ ꯐꯖꯅ ꯊꯣꯡꯊꯕꯅꯤ ꯑꯗꯨꯒ ꯁꯥꯎꯗꯤ ꯌꯥꯝ ꯍꯥꯎꯔꯦꯕꯀꯣ ꯑꯗꯨꯒꯅꯦ ꯄꯨꯔꯤꯁꯨ ꯌꯥꯝ ꯌꯥꯝꯃꯦꯕ ꯑꯩꯅ ꯆꯥꯗꯣꯏꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯑꯝꯇ ꯆꯥꯖꯗꯦꯀꯣ ꯑꯩ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯑꯩ ꯆꯥꯏꯁꯦ ꯑꯗꯨꯒ ꯑꯩꯅ ꯍꯣꯕꯤ ꯅꯪꯉꯥꯏꯕ ꯑꯣꯏꯅ ꯇꯧꯔꯤꯉꯩꯗ ꯑꯩꯈꯣꯏ ꯆꯥꯕ ꯂꯥꯛꯑꯦ ꯑꯂꯨ ꯁꯥꯛꯁꯤꯗꯤ ꯃꯥꯅ ꯉꯧꯕꯤꯔꯛꯄꯅꯦ ꯑꯗꯨꯒ ꯑꯁ ꯐꯖꯅ ꯍꯥꯎꯈ꯭ꯔꯦ ꯉꯧꯊꯣꯛꯇꯅ ꯉꯧꯔꯛꯄꯒꯤ ꯁꯨꯃꯥꯏꯅ ꯆꯥꯖꯕꯣꯠꯇꯦꯕ ꯑꯩ ꯑꯗꯨꯅ ꯄꯨꯛꯀꯁꯨ ꯊꯥꯡꯀꯠꯂꯛꯑꯦꯕ ꯍꯥꯎꯃꯟꯗꯅ ꯆꯥꯕꯅꯤꯅ ꯍꯥꯎꯕ ꯉꯥꯛꯇ ꯂꯣꯏꯔ ꯆꯥꯔꯦ ꯑꯁ ꯆꯥꯁꯤꯜꯂ ꯀꯩꯅꯣꯝ ꯇꯧꯁꯜꯂꯦ ꯉꯁꯥꯏ ꯄꯅꯤꯔꯁꯤꯁꯨ ꯄꯨꯛ ꯊꯟꯒꯠꯄ ꯄꯣꯠ ꯑꯣꯏꯕꯅꯤꯅꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯈꯔ ꯊꯥꯡꯒꯠꯀꯟꯕꯅꯦ ꯊꯥꯡꯒꯠꯂꯛꯄꯅ ꯍꯥꯟꯅ ꯊꯥꯡꯒꯠꯂꯛꯑꯦ ꯆꯥꯁꯤꯟꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯃꯁꯤꯗ
아유, 남자는 냄새 나게. 먹고 사니 못해 보세요. 아니 사람들네 왜 그래? ꯃꯌꯥꯝ ꯀꯩꯅꯣꯝ ꯇꯧꯔꯦ ꯄꯨꯛꯀꯁꯦ ꯊꯥꯡꯀꯠꯂꯦ ꯑꯗꯣ ꯑꯂꯨꯁꯤꯗꯤ ꯑꯂꯨꯁꯦ ꯌꯥꯝ ꯆꯥꯁꯟꯕ ꯉꯝꯗ꯭ꯔꯦ ꯑꯂꯨ ꯃꯇꯨꯝ 3-4ꯗꯪ ꯉꯥꯏꯔꯦꯀꯣ ꯃꯆꯥ ꯄꯤꯁꯁꯦ ꯁꯤꯖꯦ ꯈꯛꯇꯪ ꯂꯦꯝꯃꯦ ꯑꯗꯨꯒ ꯄꯅꯤꯔ ꯀꯩꯀꯥꯗꯤ ꯂꯣꯏꯔꯦ ꯑꯝꯇ ꯌꯥꯎꯗ꯭ꯔꯒꯨꯝꯕꯅꯤ ꯃꯌꯥꯝ ꯑꯩ ꯏꯁꯥꯕꯨꯗ ꯉꯥꯛꯇꯪ ꯁꯥꯟꯅꯔꯨꯒꯦ ꯑꯝꯇꯗꯤ ꯌꯥꯔꯔꯣꯏ ꯑꯩ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ ꯑꯗꯨꯗꯨꯒ ꯃꯊꯪꯗ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯔꯒꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯨꯀꯣ ꯕꯥꯏ ꯕꯥꯏ